Board of Secondary Education Manipur na lawba 2020 gi High School Living Certificate Examination gi phal tha sigi tara manga da law tholagani haina board ki secretary na ngasi serolama thokre handak ki ona metric parekha sigi phal board ki notice board da thelaroi mahiroi singna board ki website www.bosem natraga www.manresult.nic da numit asigi nungthin pung ani da law thoktuna masidagi yengba yagani Hiram masigi matang da pangmi singa unabagi thauram su COVID-19 laisat na maram oiduna pangthoklaroi haina su serol asina hairi aduga topa pawmana positive case taramapan hengatuna state sida laina laisat asigi confirm case sahumga marphu manga sure active na sahumga tarani thoini state asida laina laisat asigi positive case nong makang dan hengalak pa kaloina na hojik phawbada state asigi oina laina asigi positive case sahumga marphu manga sure active case na sahumga tarani thoini ngarang RIMS amasung Jenims ki biya DL da mioi taramapan test tawbada positive oibadagi confirm case sahumga marphu nga sukibani masigi manung de active case na sahumga tarani thoini ngarang positive oikiba taramapan adu RIMS ta tarataret Jenims ta anini makhoi singa se Imphal East tagi ama Kangpokpi tagi ama Tamenglong dagi ani None dagi ama Imphal West dagi ani Urkhul dagi mari Kakching dagi mapani Positive oiraba sing asi tongan ba COVID care facility leiba singda makhatana treatment chathabaga loinana district administration na lokhatpham thokpa thabak sing lokhathre state asida ngasi ayuk pung 13 phawbugi manungda COVID-19 common control room dagi phangba report ki matungina positive case sahumga marphu mangani active na sahumga 15 da leiri aduga topa pawmana masak khangdaba singna bom langsinduna pokhai halamle ngasi ayu angan bada pung ahumga minute kunthra manga rom tabada Thawbal Moijingda leiba AMD Hizur Rahman sahina yankhanipan apokpa leikhidraba Abdul Haq ki yumda masak khangdaba singna bom langsinduna pokhai halamle pokhai khiba adu asopan yahudraba su yumgi phaklang khariba rainongi saruk ayamba mang takhre bom masi kanana pokhai halambano haiba khangba ngamdri Hizur Rahman gi banau nupa Abdul Wasir kauba asi Nongmaijing Gram Panchayat ki pradhani Thogdok thokpamda Thawbal Police ki kangbu laktuna case ama lokhatuna thijinba hokre Thogdok sigi matangda Posting and Development Organization na thadrokpa serolda thogdok asi akan mamongda yaningda bo phongdokpaga loinana asigumba wakhal tadaba misi mina thokanba yaba thawong asi kanana tawribano haibadu athubada sengdokpiu COVID-19 gi awaba tanja asida yamna wakhal tadaba mamongda yumlakta bom pokhaihanba asina lamdam asigi chamjaraba prajasingda mipaiba pokhalle thawong asi matungda amu hana thokanbiganu Mari leinaba authority na thigat piduna achumba langla langjin puthoktuna maral leiba sing cherak pibiu hairi arobada Paupilai News Reader ki video bu yengbiri bu khuding pu thagachari